Ngasinui waram fongkiba tungan Manipuri siphongsing amasum thokiba thawdok wathoksingdagi maruibi ipausing miyamna thamjari hanbada kangla paudigi lokusarga malemgi oina kumza English singaniga kunthra da TV laina muthanabagi panam thamlabusu India gi oina di English singaniga kunga mangada muthanaba panam thamli Dr. Hemalta State TV Officer Dr. Hemalta thoksom naikre TV laina muthanabagi panamda numit chamani subna sathagadauri National TV Elimination Program chama Desh campaign gi sarukam oina Manipur gi district tarukta su TV Elimination Program sathragani wafam masi thasi gi tare tiki lewak sin mathungna hawdokadaba National TV Elimination Program 100 days campaign ga mari lainana ngasi lamphel pat leibi State TV Shield gi office ta pangtokpa media sensitization program na man phongtokibani State TV Shield amasum National Health Mission NHM Manipur na silaga pangtokpa thauram maduda State TV Officer Dr. Hemalta thoksom nai Malem goina kumza English singaniga kuntrada TV laina muthanabagi panam thamlabus India gi oinadi mathang sahi kumza English singaniga kunga mangada TV muthanaba panam thamli hairiba panam asi phangnaba thasigi tarete gi lebak sin mathungna intensified samadis campaign asi hawdokadabani campaign is Sathanabagi India gi oina district sahungani fuga taret Ministry of Health and Family Welfare na khangat pada Manipur gi oina district taruk yorakli hairiba district singa du Imphal East Thawal Kaksing Sandel Susam Amasum Kangpokpi district ni district singa sida siva gi sangsa da 3.6 tagi hen ba masum testing rate nemagi dama campaign is Sathanaba ministry na khanglakuni campaign asida hairiba district taruk usigi manungda hanjina leiba mafam sing yauna TB gi screening amasum testing tawgani mamang diri TB gi screening asi symptom mari da satharamani adubo handaki campaign asi dari symptom tara screening tawgani khongthang asi TB laina na narakpa yaba mioi kanglup singi mapping ama tawraba matung sathakadabani campaign asi da TB laina naraba mioi sing yoram labadi makoi gi x-ray lawbaga loina molecular testing tawgani TB elimination program gi makhara TB naba mioi khudimak lemna hidak pigani masigi mathakta Nikse post yojana gi makhada tha khuding gi lupa lising amamam gi senpham DBT gi kuthang na phangani hairib senpham asi TV laina da gi mapung phana phadri ba phawba pigadabani masigi iroina Prime Minister TV Mukta Bharat Abhiyan gi makhada TV na ba mioi amana mathau ta ba afaba makhal gi sinjak sing tha taruk lemna phangani TV hairib laina asi hidak sang naina sarabadi layeng mura phabangam edubo hidak sang naina sadrabadi drug resistance wong khalaktuna shiba phaw yorok ye Mamang di TV naba miwe mana tha taruk hidak sara medubo haujikti tha ahum da hanthare madu su sayola mada amamam kak sagadabani Manipur gi oina TV gi awareness asi khara nemi habi hai lokhuba haksang son tharakpa chaning thaningba pharoktaba madi haksang gi arumba hantharakpa gi symptom lairabadi athubada TV gi screening tawthokpyo amaram da ahal oshilakpa cancer amasum diabetes patient HIV ga sagona na hingliba mioi singamadi maikhu sijanaba masum yu thakpa misingda TB laina asinarakpa yabi ko ithokpa leibana section ba mathau tai hena Dr. Hemalta na makhata na phongdoraki amaromdana Zoro na India Bangladesh amadi Myanmar da leiba zawa masum mizo fruki yellow misingda saktak se piwa hokre India Bangladesh amadi Myanmar da leiba zawa masum mizo fruki yellow misingda Mizoram da base tawba Sinkuki Mizo Zomi ki group Zo Unification Organization Zorona saktak se pibokre North East Now ki report aman hai saktak se du Mizoram Legislative Assembly ki speaker Lalbiak Zamana ngarang aizol release tawkibani hiramasi ga mari laina Zoro ki General Secretary L Ramdeliana Renthalai hai Identity card party bisingasi Unified Nation Declaration on the Right of Indigenous People UNDRIP 2007 gi matungin yellow mi na haina lawani Zau furuki yellow mi singna international border law na pau phauna ba amasum laison tinson not political amadi economy gi mateng phangnabada khongthang sina hena khudong sahlagani masigi mathakta Zau yellow furup singna India Bangladesh amasum Myanmar da line setok sin taw yaragani hiramasiga mari lena United Nations Government of India Government of Myanmar amadi Government of Bangladesh ka pau phaunaragani United Nations yauna tuan balaipak sing ayaba piraglaba matung Mizoram Manipur Assam amadi Tripura lenga nasu identity card asi issue tawnaba khangalagani haina magna makhata na phongdokhi amaromdana arambai tengol na North EOC dagi drug yon masijinaba miyoi sing fogatre
ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯗꯤ ꯆꯥꯕꯒꯤ ꯃꯥꯌꯣꯛꯇ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯃꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯗ꯭ꯔꯒ ꯌꯨꯖꯔ ꯅꯨꯄꯥ ꯑꯃ ꯃꯁꯤꯡ ꯌꯥꯝꯂꯕ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯃꯅꯤꯡꯗꯒꯤ ꯂꯩꯁ꯭ꯔꯝ ꯒꯤꯇꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯁ꯭ꯔꯝ ꯑꯖꯤꯠ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯨꯡꯒꯩ ꯇꯥꯡꯈꯨꯜꯗꯒꯤ ꯖꯣꯂꯤ ꯀꯩꯁꯤꯡ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯁꯤꯅꯪ ꯀꯥꯏꯁꯤꯡ ꯑꯃꯗꯤ ꯍꯇꯥ ꯀꯤ ꯑꯥꯔꯂꯦꯟ ꯀꯣꯝ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝꯗꯤ ꯁꯍꯤꯗꯨꯔꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯔꯠ ꯏꯌꯣꯁꯤꯒꯤ ꯂꯝꯕꯤꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤꯑꯣꯏ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯠꯂꯝꯕ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯥꯝꯂꯒ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯗ꯭ꯔꯒ ꯌꯣꯟꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯗ꯭ꯔꯒ ꯌꯨꯖꯔꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯒꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯕꯥꯏꯜ 59 ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯀꯃꯥꯟꯗꯔ ꯈꯔꯁꯣꯟ ꯊꯧꯗꯥꯝꯅ ꯍꯥꯏ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯃꯐꯝ ꯈꯔ ꯃꯔꯨꯑꯣꯏꯅ ꯅꯣꯔꯠ ꯏꯌꯣꯁꯤꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯈꯌꯦꯟ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯔꯦ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯅꯠꯇꯦ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯅꯣꯔꯠ ꯏꯌꯣꯁꯤꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯐꯣꯡ ꯐꯣꯡꯅ ꯗ꯭ꯔꯒ ꯌꯣꯜꯂꯤ ꯗ꯭ꯔꯒ ꯌꯨꯖꯔ ꯀꯌꯥ ꯑꯃꯁꯨ ꯗ꯭ꯔꯒ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯗꯨꯅ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤ ꯅꯣꯔꯠ ꯏꯌꯣꯁꯤ ꯑꯁꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯃꯁꯤꯗ ꯗ꯭ꯔꯒ ꯌꯣꯟꯕꯁꯤꯡꯅ ꯗ꯭ꯔꯒ ꯏꯐꯣꯡ ꯐꯣꯡꯅ ꯌꯣꯜꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯀꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯄꯤꯌꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ CSOꯁꯤꯡꯅ ꯁꯦꯟꯅꯕꯤꯌꯨ ꯃꯤꯠꯃꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯈꯥ ꯇꯥꯈꯤꯕꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯜ ꯑꯁꯤ ATꯅ ꯉꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯇꯩꯒꯤ ꯈꯨꯡꯒꯨꯜ ꯃꯨꯠꯂꯝꯒꯅꯤ ꯏꯃꯥꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯊꯛꯇ NIAꯅ ꯀꯦꯁ ꯀꯌꯥ ꯄꯥꯟꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯇ ꯑꯃꯨꯛ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔ ꯑꯦꯛ ꯊꯝꯖꯤꯜꯂꯛꯄ ꯌꯥꯅꯤꯡꯗꯦ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯨꯃꯦꯟ ꯁꯦꯜꯐ ꯗꯤꯕꯦꯂꯞꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯋꯨꯃꯦꯟꯁ ꯋꯦꯜꯐꯤꯌꯔ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯪꯁꯤꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯀꯣꯔꯧꯉꯥꯟꯕꯅ ꯂꯨꯆꯤꯡꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯇꯩ ꯍꯥꯏꯕ ꯈꯨꯟꯅꯥꯏꯁꯤꯁꯨ ꯀꯪꯈꯨꯜ ꯃꯨꯠꯂꯝꯒꯅꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯀꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯇꯥꯛꯊꯣꯛꯄ ꯑꯃꯗꯤ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡꯕꯨ NIAꯅ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯈꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯣꯔꯧꯉꯥꯟꯕ NIAꯅ ꯐꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯁ ꯈꯨꯗꯤꯡꯃꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯥꯎꯃꯤꯁꯤꯡꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯗꯤꯄꯨ ꯒꯥꯡꯃꯩ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤꯄꯨ ꯒꯥꯡꯃꯩ ꯅꯥꯏꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯃꯊꯧ ꯇꯥꯏ ꯋꯥꯐꯝ ꯑꯁꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁ꯭ꯇꯣꯗꯤ ꯗꯥꯡꯃꯩ ꯂꯣꯡꯃꯩ ꯑꯦꯔꯤꯌꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤ ꯀꯄꯨꯗꯥꯏ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯤ ꯄꯥꯎꯍꯨꯏꯂꯨꯡ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯒꯨꯏ ꯀꯃꯩꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯔꯅꯦꯂꯤꯁꯠꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯗꯤꯄꯨ ꯒꯥꯡꯃꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯄꯤꯛꯄ ꯈꯨꯠꯁꯨꯃꯟ ꯐꯪꯂꯕꯁꯨ ꯄꯥꯎꯃꯤꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏ ꯂꯩꯕꯥꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯞ ꯆꯥꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯒꯨꯟ ꯍꯦꯟꯅ ꯂꯩꯍꯜꯂꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯅ ꯃꯔꯤꯁꯨꯕ ꯌꯨꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯂꯝ ꯑꯁꯤꯗ ꯍꯦꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯃꯔꯣꯝꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯁꯤꯟꯃꯤ 19 ꯐꯒꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯇꯔꯃꯤꯅꯦꯠ ꯇꯧꯒꯗꯕꯅꯤ ꯂꯨꯞꯁꯤꯡ
Bangladesh ki narol sangsilak po oiramgani singnaba Assam ki Aadhaar card paiba sinmi kunga mapan fogat kibagi thawdo adu da siyanaba Imphal West District ki DC office ta thabak tabu official adu suspend tawbagi muhut terminate tawgadabane madi miyamda masuk maming khangadabane haina mayang Imphal Bengal gi tungan bulup singna dimal torokli Hiramasiga mari lainana Joint Youth Development Committee All Mayang Imphal Muslim Youth Development Organization Haibi Makong Development Club Rural Socio-Economics Development Organization Like-Minded Youth Development Organization amadi Great Star Club na pullaga mayang Imphal Bengal na pangtupa pawgi mipamamada JYDC ki president sesam athopana hai tha sigi anida ILPS ki kanglon wangwada bakery amada thabak su sinmi kunga mapan phaki bagi thawdo do Bengun gi miyam na mapung phan sawali adumainama nungang ningai oiribidi numina du da fogat kiba miyoi singa du hawkiba sahi manga taruk ki mamang gi laktuna thabak su yauduna leirabana ayamani matam gi oina mayang Imphal police na check tawbu lakpada ballot oiba pass paire asoiba leitri haina miyoi singa du thamnamani asukui si aswebe yaudri haina kari su tawdraga state asida thoklibi irang asi na thaibi yanabagi mawngda maitai pangal singna Bangladesh sing pusingduna thamle haibagi issue ama sagana bo honarakpa asi lebak thibani pharaba miyoi singa du mapung phana tawdringaida Assam da halan kiba sisu angak phawi phariba miyoi singa du kariguma asingba Bangladesh kuramlabadi karigi makhoi ki mathak legal action lokhatribano haibasi asabo hang amoirakre maram aduna state asida thengnariba issue singa sina thaibi yanaba thawong asi makha tana tawbigano amaromda mayang Imphal Bengun area da ballot oiba ILP pass yaudaba miyoi amata thamloi haiba miyam gi phirepadu ngasi phawa ahongba leitri amadi sang naina checking chataduna lakpi maram aduna thawdo adura senai hairiba official adu miyamda masak takpaga loinana thabaktagi dismiss tawgadabani hainasu mahakna makhatana phongdokhi atopa pawmana DMU gi student union gi mifam pangtho haina university sigi mahairoi singna khongjang sangsingkhre Danamanjur University ki student union ki mikhal pangtho haibagi demanda university asigi A block mamang masingyam laba mahiroi kyana khongjang sangsingkhre hayengdagi university thingjin mayamna akan khongjang sangsilakadori khongjang aduga mari lainana Hitler kauba DM University ki mahiroi amana hai university asing asi phawa aran ohi kyana pik thanduna lakti mahiroi singi admit card amadi marks na singba aran ba asoiba kyana pik thali University sigi student union gi mikhal pangtho honana ba chief minister amasum education minister yauna mari lenaba singna CAPC ni ki balekre adubu ngasi phawa madugi pakum amata pidana leiri mari lenaba singda tha sigi tara phabu gi manungda mikhal asi pangtho na bohona bi haiduna matam tha khrabani adumainama hauju phawu thabak to onthokpagi mami amata tadabana hayengdagi university asi thingjin ba yauna akan khongjang kya sangsilagan hainasu magna makha tana section 1 thamlakli amaromdana Phawbai mai tharamli yamna thamai sokngai oiba thawdo am oina ngarang ahing sakangnaba singna Sekmai police station konba isum lairemi mamang lobukta paiduna thamba laurak amagi phawbai mai thadoklamna heri lopam adu loitang laikin thabidagi moirang them deba se yankhaiga manga apokpa en Indrajit kauba amagi heri ngarang mahaki laurak ama phawkhauduna phawbai oina ngasi phawgei naba thamlamana heri ningsingba yabadi tungan ba labuk singna paiduna thamba Phawbai sing sakangdaba sing na mai thadoklamba lekre adubu ngasi phawba police ki maikei phawbai mai thabra sianaba sing fogat pangamdana leidi amaromdana khuthang sarai henba numit kunni sori zirigi jakurador massacre sianaba kuki khulai paibe sing phaduna logi matungin serak piu haina haiba demand uripok apunba lup amasum uripok apunba no pilumna uripok canteen corner da sathariba khuthang sarai henbigi khongjang asiga ngasiga thana namik kunni sukre khongjang asida ngasigi oina ayukta langol lai manai mayai makhale kaina srangaki nungthildana miyathau community naurem thong amasum naurem thongi mera paibi singna sarugyaki duga numidang dun uripok huidrom lekai gi miyamna sarugyagane hari atopa pawmudana Bosem gi chairman haptabagi mayokta fesokna Bosem gi office solunsin dana bohona bada police ka munakre ngasi Board of Secondary Education Manipur Bosem gi hangduna leiriba chairman haptabagi mayokta Federal Student Organization fesokna Bosem gi staff singna leibo office solunsin dana bohona bada police ka akan mamona munakre thawdo si mairoi singna mari lainaba authority unaduna wari sanaba lakpada police ki mekeri gi miyoi manga khangatuna wari sanana bohona bada thawdang lobu ngamba amata leramdabadagi khushaunaraba mairoi office manung na thabak tawduna leiram staff sing mapana thogalaga office solunsin namba horakpani
Madura police ka mahiroi singa muknarakpadi ki ahenba police sing thomjilaktuna mahiroi singa du bosem gi campus manungdagi mapan hoidokhi ngasigi khongjang asida saruk yakiba feso ki president kanguzam amarjana paumi singa phongdokhibada CAC gi October 13 da Department of Education is na bosem gi anoba chairman hamnaba notice thokhi masigi matungna November 10 da feso ki mekedi gi corruption leitaba matik saba mahiroi gi khanba chairman hapinaba madilena basingna haisaki adobo chairman hablaktabadigi November 13 ta amuk athuba matamda chairman hapnaba haisaki mahiroi singna haisaki bu wapam asi tabidabadagi ngasigi khongjang sangsimani karigum athuba matamda chairman asi haptrabadi athuba matamda feso on akan mo khongjang sangsilaga nakhi loisulak point special content moina mayamda thamjage Kangla Paudi ki lokosaraga Christmas ki khudoloina separate administration PO harakpa illegal migrant refugees in Kuki Jau Narco terrorists na Manipur India ki mathakta landa aduna mitai miyam tamthiba mihar massacre sathariba sigi pandam ni haribadi Manipur ki apunba saktam thugairaga makhoi goba tongwan ba lebak separate administration pigadabani habisni illegal refugees singna lainga ki mathakta makoi ki apamba demand phangna bani haiduna atamnana mitai miyam ki mathakta war crime sa thariba simangna makoi ki panam phangma ngamdana bagi aran khongthani Manipur apiku state oirabasu state asita tungan ba yellomi kanglup singamadi atai kanglup kya puna khunda mina dun nungsi chanana hingminari ba mini India ni haina singthanari balamdamni adobu refugee illegal migrants sing atamnana mitai singi mathakta war crime sa thariba si wakhal khantaba ngamdaba terrorism gi khamthengba saram satni haibada hamam batokloi thawong asidi malem gi miyam amatana ngakpiba ngamloi dabalisani terrorist group asina mitai miyam halaga India government da makoi gi separate administration pigadabani haibagi demand toribasigi nungweba maram kari laibagino India lenga ki mathakta landa aduna sin Kuki Jau singweba tokhaiba lenga ama semna ba landa ba ama sathaba oirabadi laiba asigi ngamkhai gi apunba saktam ngakna ba thamliba Indian security forcing military ama paramilitary forcing gi mathakta landa aduna lenga amadi ngamkhai paisindana bu hona bigi mohta mitai khaktara atamnana landaraga makhoi gi demand phangani khalibasi tayona ba thoni mara laijadaba mitai gi pikliba nupi angang sing yauna mitai punamak hatpagi thabak sathagadabani haina insilliba makhoi gi lusing banatragana atai miyoi sing adu mi manba miyoi bigi lisatti siendaba sharam sa sienba sarak ngamara ki miyoi oirangani asigumba ngamarak samarak oiba sharam sa ki lusing basing aduna Khudombina thinbada hui angawbugum songshin duna sikpagi thabak sathariba sing aduna karama makal gi saram saki miyoi sing haibadu miyoi bigi maramda nainariba akhangai scientist singna laboratory da sangeng sathaduna masak khangdukna khona phamthoi scientist singna experiment sathabada miyoi bu khunai gi marakta mi manba miyoi bigi lisati sendaba itop top anoba finding ama puthokpa ngambani thajik asiguma miyoi kanglup sing adudagi miyoi bu khunaina sekshil haudrabadi hui angawbana sungchin duna sikpada miyoi kya lekana bangamdana sikipagi thawdo adugumna tholaktuna miyoi bu khunai leita phom khalakta bai masimangna Thailand gi prime minister na Kuki kanglup asi human virus ni haiduna section wafam thamki balekre sen Kuki Jau singa mitai miyam halaga India government da separate administration gi demand taliba Christmas ki mamana khudol oina PBU haibu wafam kotuna phongdorakhiba sima wakhal soiraba angaw phaisingna lambi da taramba phatahauti sing thi duna kullaga sabagi thongumani masida India government harauna khut tingthokadaba nati loina state lengak maru oina mitai miyamna su yagadaba nati hawpham khangdaba makhoi goiba chapchaba lebak state leitaba yumhong toiba sin Kuki Jau gi miyoi singna koicha chatpada thunglu ba mafam singbu makhoi gi lebak ne haijinba mafam adugi puwari samjin sajinduna mariba ku maramdam uthokna bokona begi lisna malem gi miyamna pirakliba saitheng sing asi thingnaba matam sana para tambi haudrabadi kari phibam oirakadagi haibadu malem gi miyam punamakna phirep ama lomina phamthui Manipur gi khunthok lon amadi mihauro sin Kuki Jau ki oiba kanglup amata yorokhidaba kanglup asina Manipur bu makhoi gi lamni mitop singna munkhibani haijinba ngamba haibasi drug addiction oiraba miyoi singdi khwaidigi masin thiba madi makhoina huran ba amasum mihatpana singbagi crime sathabadugi thawong ni haibda hamam tokloi Christmas ki khudol oina separate administration PU haibasi refugees in Kuki Narco terrorism gi satna ba yaroidaba Peng choirakpagi khudam ni ado hausikoi nadi myam pau matang sa lusinjarage masu myam puna no update ngaminase